ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯆꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯃꯇꯥꯎ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯃ ꯑꯣꯏꯕ, ꯇꯧꯒꯦꯇ ꯉꯝꯕ, ꯃꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯏꯍꯩ ꯍꯩꯔꯒ ꯂꯣꯏꯔꯦ, ꯏꯍꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯗꯔꯕꯥꯔ ꯐꯝꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕ ꯏꯆꯥ ꯑꯅꯤ ꯑꯁꯤ ꯆꯥꯎꯔꯛꯇꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯪꯗꯣꯛꯂꯁꯤ꯫" ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯆꯥꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯀꯧꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ: "ꯏꯆꯥꯁꯥ, ꯕꯤꯗ꯭ꯌꯥ ꯌꯥꯝꯅ ꯍꯩꯕꯒ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯩ?" ꯑꯁꯨꯝꯅ ꯋꯥꯍꯪ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯗ ꯍꯪꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ "ꯅꯪ ꯍꯥꯟꯅ ꯍꯥꯏꯌꯨ ꯅꯤꯡꯊꯧ ꯃꯆꯥ꯫" ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ: "ꯏꯅꯤꯡꯊꯧ, ꯄꯩꯁꯥ ꯄꯥꯏꯕ, ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯇꯧꯒꯦꯇ ꯉꯝꯃꯤ ꯏꯅꯤꯡꯊꯧ, ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕꯅ ꯍꯦꯟꯅ ꯐꯩ꯫" ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ: "ꯏꯅꯤꯡꯊꯧ, ꯕꯤꯗ꯭ꯌꯥ ꯍꯩꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯊꯣꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯕꯤꯗ꯭ꯌꯥ ꯍꯩꯕ ꯍꯥꯏꯕꯁꯤꯅ ꯑꯊꯣꯏꯕ ꯂꯟꯅꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯅꯤꯡꯊꯧ꯫" ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯃꯥꯟꯅꯗꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯗꯨ ꯃꯔꯩ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯩꯅ ꯀꯨꯝꯍꯩ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯩ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ: "ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯩ ꯌꯦꯠꯅꯒꯗꯕ ꯂꯩꯔꯕꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯎꯠꯄ ꯇꯥꯔꯦ꯫ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯂꯨ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯇꯝ ꯈꯔ ꯅꯌꯨꯝ ꯊꯥꯗꯣꯛꯅꯗꯨꯅ ꯂꯪꯐꯩ ꯆꯠꯄ ꯇꯥꯔꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫" ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯦ, ꯑꯗꯨꯒ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯣꯠꯌꯣꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯪꯐꯩꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯦꯡꯅꯐꯝ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯑꯁꯤꯅ ꯈꯨꯏꯊꯗꯅ ꯄꯠꯊꯗꯅ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁꯥꯐꯔꯦ, ꯑꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯈꯨꯏꯊꯗꯨꯅ ꯄꯠꯊꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯋꯥꯕ ꯇꯥꯔꯦ ꯈꯪꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯋꯥꯡꯂꯣꯝ ꯊꯪꯕꯗ ꯆꯠꯄ, ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯈꯥꯔꯣꯝ ꯊꯪꯕꯗ ꯆꯠꯄ ꯍꯥꯏꯅ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯁꯨꯝ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯂꯥꯞꯇꯛꯅ ꯑꯉꯥꯡ ꯈꯔꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯣꯏꯅ ꯃꯨꯟꯅꯔꯤꯕ ꯄꯣꯠ ꯑꯁꯤ ꯀꯔꯤꯅꯣ ꯌꯦꯡꯂꯒꯦ ꯈꯟꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯨꯟꯅꯔꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯟꯅꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯌꯨꯕꯤꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ "ꯃꯁꯤꯒꯤ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯁꯤ ꯑꯩꯅ ꯂꯧꯗꯕ ꯌꯥꯗꯦ", ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯀꯔꯝꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯍꯦ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯅ ꯀꯔꯤꯅꯣ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯨꯟꯅꯔꯤꯗꯤ? ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯃꯨꯟꯅꯔꯕꯗꯤ ꯀꯅꯥꯅꯁꯨ ꯃꯄꯨ ꯑꯣꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯑꯁꯣꯡꯕ ꯃꯔꯛ ꯑꯁꯤꯗ ꯂꯪꯁꯤꯟꯈ꯭ꯔꯒꯦ, ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯊꯤꯔꯣ꯫ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕ ꯃꯤꯗꯨꯅ
ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯡ ꯑꯃ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯣꯡꯁꯣꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯌꯣꯝꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯨꯡ ꯑꯣꯏꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨ ꯍꯨꯟꯁꯤꯟꯈꯔꯦ ꯍꯥꯏꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯈꯨꯖꯥꯏ ꯈꯨꯟꯕ ꯍꯥꯟꯕ ꯇꯥꯅꯕ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯤꯉꯩ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯁꯤ ꯂꯩꯔꯕꯗꯤ ꯌꯥꯔꯦ, ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯄꯣꯠꯅꯤ ꯃꯁꯤꯗꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯨꯏ ꯈꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯆꯥ ꯌꯣꯟꯐꯝ ꯑꯃꯗ ꯆꯥ ꯇꯟ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯟꯗ ꯑꯍꯜ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ, ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯐꯠꯇꯦꯗꯀꯣ꯫ ꯃꯥꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯕꯨ ꯃꯥꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯗꯕꯒꯤ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯜꯍꯟꯕ ꯑꯁꯤꯕꯨ, ꯑꯁ ꯏꯇꯥꯎ, ꯈꯪꯗꯦꯗ ꯏꯇꯥꯎ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯕꯗꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯈꯪꯅꯤꯡꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯤꯕꯤꯔꯛꯂꯝꯃꯤ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅꯅꯦ ꯂꯩꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯞꯇꯥ ꯑꯃ ꯃꯥꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯕ ꯃꯤꯗ ꯃꯍꯥꯛ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝ ꯂꯝꯗꯒꯤ ꯄꯩꯁా ꯄꯥꯏꯔꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯥꯛꯑꯦ꯫ ꯃꯗꯨꯗꯒꯤꯅꯦ ꯔꯥꯖꯀꯩꯅꯥ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯉꯝꯂꯒꯅ ꯂꯨꯍꯣꯡꯕ, ꯉꯝꯗ꯭ꯔꯒꯅ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯜꯍꯟꯕ, ꯑꯁꯨꯝ ꯇꯧꯗꯅ ꯄꯩꯁా ꯄꯥꯏꯔꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯉꯝꯗꯕꯗꯒꯤ꯫ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯏꯕꯨꯡꯉꯣ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯃꯈꯨꯠꯇ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯑꯩ ꯔꯥꯖꯀꯩꯅꯥ ꯑꯁꯤꯒꯤ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯑꯩ ꯄꯤꯖꯕ ꯉꯝꯒꯅꯤ, ꯔꯥꯖꯀꯩꯅꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯄꯤꯌꯨ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯅꯤꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥꯅ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛꯅꯤ꯫ ꯑꯔꯦꯝꯕꯗ ꯏꯕꯣ ꯅꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯃꯤꯅꯥꯏ ꯑꯣꯏꯗꯅ ꯇꯣꯛꯁꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯉꯝꯅꯤ, ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯃꯟꯗꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨ ꯑꯍꯜ ꯑꯅꯤꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ, ꯁꯣꯏꯗꯅ ꯃꯤꯅꯥꯏ ꯑꯣꯏꯔꯅꯤꯗꯣ, ꯃꯍꯥꯛꯁꯨ ꯃꯔꯨ ꯀꯣꯛꯂꯅꯤꯗꯣ, ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯔꯦ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯪꯂꯤꯕ ꯃꯤꯗꯨꯗ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ, ꯔꯥꯖꯀꯩꯅꯥꯕꯨ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯒꯅꯤꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯅꯤꯡꯊꯧꯗ ꯈꯔ ꯇꯝꯕꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯁꯜꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯔꯥꯖꯀꯩꯅꯥ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯆꯥꯅꯨꯄꯤꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯄꯤꯖꯕ ꯉꯝꯒꯗ꯭ꯔꯅꯦ? ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ, ꯑꯩ ꯉꯝꯖꯒꯅꯤ ꯅꯤꯡꯊꯧ, ꯔꯥꯖꯀꯩꯅꯥꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯅꯤꯡꯊꯧ꯫ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅꯁꯨ, ꯍꯦ ꯅꯨꯄꯥ, ꯉꯝꯗ꯭ꯔꯒꯅ ꯅꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯑꯩꯅ 이루ꯖꯅꯕ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯂꯩꯕ ꯅꯪ ꯉꯝꯂꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯒ ꯂꯨꯍꯣꯡꯕ, ꯃꯁꯤ ꯅꯪ ꯌꯥꯔꯕ꯭ꯔꯥ? ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯔꯥꯖꯀꯩꯅꯥꯒꯤ ꯋꯥꯐꯝꯁꯨ ꯑꯩ ꯂꯣꯏꯅ ꯌꯥꯖꯔꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ
ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯅꯨꯃꯤꯠ ꯂꯧꯕ ꯍꯧꯔꯒꯅꯤ. ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯩꯐꯝ ꯑꯃ ꯄꯤꯌꯨ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯂꯩꯅꯅꯕ ꯀꯥ ꯑꯃ ꯄꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯕꯗ ꯔꯥꯖꯀꯩꯅꯥ ꯑꯗꯨꯒꯤ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯅꯨꯃꯤꯠ ꯍꯧꯕ ꯑꯣꯏꯔꯗꯨꯅ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯊꯣꯛꯂꯛꯂꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯤꯡꯏ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯤꯖꯅꯕꯒꯤꯗꯃꯛ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯆꯥꯅꯤꯡꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯄꯤꯖꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯔꯥꯖꯀꯩꯅꯥꯒꯤ ꯑꯄꯥꯝꯕ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯍꯧꯔꯛꯂꯝꯃꯤ. ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯛꯂꯝꯃꯤ. ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ. ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯦ. ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯂꯝꯃꯤ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ. ꯎꯔꯦ, ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯆꯥꯅꯤꯡꯂꯤꯕ ꯄꯣꯠ ꯑꯗꯨ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯊꯣꯛꯍꯜꯂꯤꯕꯗꯨ ꯎꯔꯝꯃꯤ. ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ, ꯑꯣ, ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯁꯤ ꯂꯩꯕꯒꯤ ꯑꯣꯏꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯂꯤꯕꯁꯦ. ꯃꯁꯤꯗꯤ ꯂꯧꯊꯣꯛꯂꯒꯦ. ꯑꯩ ꯃꯁꯤ ꯍꯨꯔꯥꯟꯗꯕ ꯌꯥꯗꯦ. ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯍꯨꯔꯥꯜꯂꯝꯃꯤ. ꯑꯗꯨꯒ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ. ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯗ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯄꯤꯒꯦ ꯍꯥꯏꯔꯝꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯥꯅ ꯆꯪꯂꯛꯄꯗ ꯌꯨꯕꯤ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯆꯥꯒꯦ ꯍꯥꯏꯕ ꯄꯣꯠꯁꯛ ꯄꯤꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯔꯥꯖꯀꯩꯅꯥꯒꯤ ꯏꯁꯤꯡ ꯍꯣꯟꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯂꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ. ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕꯤ ꯂꯩꯕ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ. ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯨꯝ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯉꯪꯉꯒ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ. ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯊꯔꯛꯂꯝꯃꯤ. ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯝꯃꯤ. ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯀꯣꯟꯊꯣꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯑꯗꯨꯗꯒꯤ ꯌꯦꯠ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯌꯣꯡ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ. ꯌꯣꯡ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯆꯥꯏꯕꯗ ꯐꯖꯈ꯭ꯔꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯇꯨꯅ ꯏꯃꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯆꯪꯃꯤꯟꯅꯈꯤ. ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯈꯪꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯂꯝꯃꯤ. ꯃꯁꯤꯗꯗꯤ ꯈꯪꯗꯣꯛꯂꯒꯦ ꯈꯟꯅ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯕ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯟꯈꯤꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯊꯣꯛꯂꯝꯃꯤ. ꯑꯣꯏꯔꯣꯝ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯛꯂꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯥꯏꯁꯤꯜꯂꯝꯃꯤ. ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯟꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯁꯥꯕꯤ ꯑꯗꯨ ꯌꯣꯡ ꯑꯃꯨꯛ ꯑꯣꯟꯈꯤꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯌꯣꯡ ꯑꯗꯨꯕꯨ ꯊꯅꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯁꯨ ꯅꯨꯄꯤ, ꯏꯕꯦꯟ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯂꯩꯔꯝꯃꯨꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯄꯥꯏꯈꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯒ ꯌꯣꯡ ꯑꯗꯨꯗ ꯆꯥꯏꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯑꯣꯜꯂꯛꯈꯤ. ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ. ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ
ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯑꯩ ꯂꯝꯗꯝ ꯑꯁꯤꯗꯒꯤꯅꯤ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩ꯫ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯔꯥꯖꯀꯩꯅꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯍꯤꯡꯂꯤꯕ? ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯆꯥꯊꯣꯛꯇꯅ ꯊꯝꯂꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯐꯔꯦ, ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯍꯣꯔꯦꯟ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯞꯁꯤꯟꯅꯧ꯫ ꯀꯞꯁꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯌꯨ, ꯏꯕꯦꯟ, ꯏꯕꯦꯟꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯏꯕꯦꯟ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯏꯕꯦꯟ ꯑꯩꯕꯨ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯑꯩ ꯃꯐꯝꯁꯤꯗ ꯏꯕꯦꯟ ꯌꯥꯎꯗꯅ ꯏꯗꯣꯝ ꯍꯤꯡꯍꯧꯕ ꯀꯤꯖꯩ, ꯑꯁꯨꯝꯅ ꯍꯥꯏꯌꯨ꯫ ꯃꯥꯅ ꯀꯩꯁꯨ ꯁꯤꯔꯣꯏ ꯍꯥꯏꯔꯕꯁꯨ ꯁꯨꯛꯌꯥ ꯌꯥꯔꯨꯅꯨ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯁꯤꯕꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯩꯅꯥ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯔꯒ ꯍꯥꯟꯅꯒꯨꯝ ꯅꯨꯄꯤ ꯑꯗꯨꯗ ꯆꯥꯏꯁꯤꯟꯗꯨꯅ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯁꯤꯡꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯌꯣꯡ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯗꯨꯅ ꯂꯩꯁꯥꯕꯤ ꯑꯣꯜꯍꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯁ, ꯃꯤꯍꯤꯡꯅꯝꯃꯤꯗ꯫ ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯏꯕꯦꯟ, ꯑꯩꯉꯣꯟꯗꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ, ꯃꯐꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯃꯤꯍꯤꯡꯅꯣ? ꯃꯤ ꯄꯨꯝꯕ ꯏꯕꯦꯟꯅ ꯆꯥꯊꯣꯛꯈ꯭ꯔꯕꯗꯨꯗꯤ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯣ, ꯏꯁꯨꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯀꯞꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯀꯞꯂꯤꯕꯗꯨꯅ? ꯔꯥꯖꯀꯩꯅꯥ ꯑꯗꯨꯅ ꯏꯕꯦꯟꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯏꯕꯦꯟ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯏꯕꯦꯟ? ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯆꯥꯊꯣꯛꯄꯤꯔꯣ ꯏꯕꯦꯟ, ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯀꯤꯖꯩꯌꯦ ꯏꯕꯦꯟ꯫ ꯃꯐꯝꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯩ ꯀꯤꯖꯩꯌꯦ ꯏꯕꯦꯟ꯫ ꯑꯁꯨꯝꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ, ꯏꯕꯦꯟꯗꯤꯅꯦ ꯁꯨꯡꯁꯤ ꯁꯤꯔꯣꯏ, ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ꯫ ꯏꯕꯦꯟꯗꯤ ꯑꯩꯕꯨ ꯀꯤꯗꯅꯕ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯕꯨ ꯆꯥꯊꯣꯛꯄꯤꯔꯣ ꯏꯕꯦꯟ, ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯀꯤꯖꯩꯌꯦꯕ ꯏꯕꯦꯟ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ, ꯏꯁꯨꯅ ꯊꯥꯖꯅꯕ ꯑꯩ ꯋꯥ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯥ ꯑꯃꯗ ꯔꯥꯖꯀꯩꯅꯥ ꯑꯗꯨꯕꯨ ꯄꯨꯁꯜꯂꯛꯂꯤ꯫ ꯌꯦꯡꯉꯣꯏ, ꯃꯊꯛꯇ ꯌꯥꯜꯂꯤꯕ ꯂꯤꯔꯨꯡ ꯇꯦꯟ ꯑꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ, ꯑꯗꯨꯒ ꯑꯥꯗ ꯂꯩꯔꯤꯕ ꯇꯨꯝꯕꯥꯁꯦ ꯑꯁꯤꯅ ꯏꯕꯦꯟꯒꯤ ꯀꯣꯛꯅꯤ꯫ ꯃꯁꯤꯅꯅꯦ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯏꯕꯦꯟꯗꯤ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯦꯟꯗꯤ ꯀꯝꯗꯧꯅ ꯁꯤꯒꯅꯤ ꯏꯕꯦꯟ? ꯑꯗꯨꯕꯨꯔꯣ, ꯂꯤꯔꯨꯡ ꯇꯦꯟ ꯑꯁꯤꯅ ꯍꯦꯛ ꯇꯦꯛꯂꯕ ꯏꯕꯦꯟꯗꯤ ꯈ꯭ꯋꯥꯡ ꯑꯗꯨꯝ ꯇꯦꯛꯂꯦ, ꯑꯗꯨꯒꯅꯦ ꯇꯨꯝꯕꯥ ꯑꯁꯤꯅ ꯍꯦꯛ ꯀꯥꯏꯔꯕ ꯏꯕꯦꯟꯗꯤ ꯀꯣꯛ ꯑꯗꯨꯝ ꯀꯥꯏꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯅꯤꯁꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯕꯗꯤ ꯏꯕꯦꯟꯗꯤ ꯑꯗꯨꯝ ꯂꯩꯈꯤꯅꯤ꯫ ꯏꯕꯦꯟ ꯀꯩꯁꯨ ꯁꯤꯔꯣꯏꯀꯣ? ꯏꯕꯦꯟ, ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯦꯟ꯫ ꯏꯕꯦꯟ ꯁꯤꯔꯔꯣꯏꯗꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯀꯤꯕꯤꯗ꯭ꯔꯦ, ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯦ ꯏꯕꯦꯟ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯆꯥꯅ ꯊꯛꯅꯕ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯏꯁꯤꯡ ꯈꯔ ꯁꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯥꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯊꯅꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯏꯁꯤꯡꯈꯔ ꯁꯣꯛꯂꯒ ꯌꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯥꯏꯁꯤꯟꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯂꯤꯔꯨꯡ ꯇꯦꯟ, ꯇꯨꯝꯕꯥ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯀꯥ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯤꯔꯨꯡ ꯇꯦꯟ, ꯇꯨꯝꯕꯥ ꯑꯗꯨ ꯍꯦꯛ ꯄꯥꯏꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯉꯪꯂꯗꯨꯅ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯉꯁꯤꯗꯤ, ꯑꯁꯨꯝꯅ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯥꯏꯔꯛꯄꯗꯨ ꯔꯥꯖꯀꯩꯅꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯅ ꯎꯔꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨ ꯄꯦꯛ ꯊꯨꯗꯦꯛꯂꯝꯃꯤ꯫
ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯇꯦꯛꯂꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯨꯝꯕꯥ ꯑꯗꯨꯕꯨꯁꯨ ꯄꯣꯛ ꯂꯥꯎꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯀꯣꯛ ꯀꯥꯏꯔꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯇꯨꯝꯕꯥꯒ ꯂꯤꯔꯨꯡ ꯇꯦꯟꯒꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯄꯥꯇ꯭ꯔ ꯑꯃꯃꯝꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨꯕꯨꯁꯨ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯃꯇꯥꯎ ꯑꯅꯤꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯔꯝꯂꯤꯕ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯑꯗꯨ ꯄꯠꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯥꯎꯕꯨ ꯑꯋꯥꯕ ꯅꯪꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯔꯥꯖꯀꯩꯅꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯊꯅꯝꯗꯨꯅ ꯃꯇꯥꯎꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄꯅ ꯑꯁꯨꯝꯅ ꯂꯥꯞꯇꯛꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯥꯎ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯃꯇꯥꯎꯗ ꯇꯝꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ "ꯏꯇꯥꯎ, ꯅꯪꯅ ꯁꯣꯛꯂꯨꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤꯏꯁꯤꯡ ꯑꯁꯤ ꯈꯔ ꯍꯥꯞꯆꯤꯟꯒꯦ꯫ ꯏꯁꯤꯡ ꯑꯁꯤꯅ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯍꯦꯛ ꯏꯔꯨꯖꯕꯗ ꯌꯣꯡ ꯑꯣꯟꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯇꯧꯒꯦ ꯏꯇꯥꯎ", ꯑꯁꯨꯝꯅ ꯃꯇꯥꯎꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯩꯅꯥ ꯑꯗꯨꯗ ꯏꯔꯨꯖꯅꯕ ꯍꯥꯏꯗꯨꯅ ꯄꯨꯟ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨꯗ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯩꯊꯕꯗ ꯈꯨꯗꯛꯇ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯌꯣꯡ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯇꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ "ꯑꯈꯪ ꯑꯍꯩ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯕ ꯃꯤꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯒꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯑꯩ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯍꯟꯕ ꯉꯝꯒꯅꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅꯥ ꯑꯗꯨ", ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯒꯗꯕ ꯇꯧꯔꯣ", ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯂꯥꯏ ꯈꯔ ꯈꯣꯏꯔꯝꯕ ꯁꯥꯔꯒ ꯄꯨꯟ ꯑꯃꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯤꯟꯗꯨꯅ ꯌꯣꯡ ꯑꯗꯨꯗ ꯆꯥꯏꯁꯤꯟꯕ ꯃꯇꯝꯗ ꯌꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯔꯥꯖꯀꯩꯅꯥ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ "ꯍꯦ ꯅꯨꯄꯥ, ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯣ, ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ", ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯀꯔꯤꯁꯨ ꯑꯝꯇ ꯄꯥꯝꯖꯗꯦ꯫ ꯏꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯇ ꯅꯤꯖꯒꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯃꯐꯝꯁꯤꯗ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯃꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯔꯥꯖꯀꯩꯅꯥꯒꯤ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯔꯥꯖꯀꯩꯅꯥ ꯑꯁꯤꯕꯨꯁꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯗ ꯁꯤꯟꯅꯕꯤꯌꯨ ꯏꯅꯤꯡꯊꯧ". ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯨꯜꯁꯤ ꯑꯗꯨ ꯇꯦꯛꯈꯠꯇꯨꯅ ꯍꯥꯟꯅꯒꯨꯝ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯒ ꯌꯣꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯀꯩꯅꯥ ꯑꯗꯨꯕꯨꯁꯨ ꯃꯤ ꯑꯣꯜꯍꯟꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒ ꯔꯥꯖꯀꯩꯅꯥ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯨꯡꯂꯨꯕ ꯃꯐꯝ ꯑꯗꯨꯒꯤ ꯀꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯃꯇꯥꯎꯁꯤꯡꯗ ꯂꯤꯔꯗꯨꯅ ꯔꯥꯖꯀꯩꯅꯥ ꯑꯁꯤꯕꯨ ꯄꯣꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯔꯥꯖꯀꯩꯅꯥꯁꯤꯡ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯗ꯭ꯌꯥ ꯍꯩꯕꯒ ꯂꯟ ꯊꯨꯝ ꯂꯩꯕꯒ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯕꯤꯗ꯭ꯌꯥ ꯍꯩꯕꯅꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫